Mla Mayanglambam Rameshwar na Kakchinggi relief Campshingda Leibashingga Unnaduna Wari Watai SHANNABAGA LOINANA SHELGI TENGBANG YENTHOKKHRE Manipurgi Chief Minister Yumnam Khamchanggi pautak matung inna Kakching ACG Mla Mayanglambam Rameshwar na Deputy Commissioner Kakching Upuluri Chatania IAS Kalonina Kakching area gi relief camp singda leiba IDP singa Unnaduna Wari Watai sanakre lonina IDP singda lengak na piba SHELGI TENGBANG su MLA na YENTHOKKHRE kumjalisingani kunhumdagi me ahumdagi haurakiba kanglofki irang na maram oiduna tungan ba mafam dagi lanjenaраklaba Kakching area da hangba relief camp singda leiba IDP singa MLA Rameshwar ga una ba amadi SHELGI TENGBANG yenthokpagi thoram amangasi kha manipur college Kakchinggi SC ST girls hostel relief camp ta pangthokre thoram aduda deputy commissioner Kakching Upuluri Chatania IAS SDC headquarter Kakching Thangjam Sangita SDC Kakching Hizam George social worker Naurem Gopal relief camp committee Singimyo Singh Susaruyaki ngasigi thoram aduda all age home Kakching kha manipur college Kakching SCST Girls Hostel Kalyan Ashram Kakching amadi Kakching YD Kongoi Relief Camp ta leiba IDP nifumanga da lengak na DVT gi khutang da piba SHELGI TENGBANG gi dummy check sing MLA Rameshwar na yenthokki loinana IDP sing na hainingba wafam kaya su phongdok handuna khananai naki ngasi yenthokki ba senfam asi IDP amamam gi oina lupa lising ani chamri kun ni hari thoramaduga mari lenana MLA Rameshwar na Fongdokibada Manipur da anoba lengak ama lakpagal loinana Chief Minister Yumnam Khamchana relief camps singda leiriba singidamak yamna pungning changna honaduna IDP singi pifam thokpa senfam yamna thuna bithokpa yum saba loishinjiba amadi sajaba singi pifam thokpa senfam yamna thuna bithoknaba yumda hanjinba yadana leiriba sing hanjinba yana balengakna ngamathakta honagani haina IDP singda thazaba pibiu hairakpadagi ngasigi thoramasi Pangthokpani Chief Minister na hairakpaga loina Kakching Kendra gi manungda leiba relief camp singda leiriba singpom namag awaba nungaitaba nangdanaba athuba matamda mahausa ki punsida hanjinnaba Deputy Commissioner amadi mahaki team ga khutsamnaraga kanna honagi haiki Deputy Commissioner Kakching Upuluri Chatania na fongdokibada relief camp ta leiriba singasi isa gi yumda hanba yanaba yamna kanna honari loinana relief camp ta leirigai matamda su miyam gi awaba thengnadanaba honagani karigumba pendaba nungaitaba leirabasu haibira u haiki Honorable Chief Minister na su haibira ko loinana aigi assembly constituency manungda leiriba relief camp da leiriba ima ibe ni chali che chinga punamak awaba nangdanaba athuba matamda normal life tanjinaba koi punamak Deputy Commissioner amadi magi team desi office da dum haibiro aingonda so dum haibiro aduga koi na athuba da na koi gi problem khudingmak solve tawang amnaba ona jage hoji anoba sarkar laibasi koi gi anoba Honorable Chief Minister Sri Yumnam Khamchana hairiba initiative si lorpadagi athuba da Sarkar si lakpaga relief camp da leiriba singsina wari masi kongnanaba makoi gi pibam thokpa paisa thuna pithokpa makoi gi yum sabagi lemhoriba sagadaba sing